Good morning, Mayam mini blog. Aigi mini blog saying a sigidi juice ki oina tawdoni kari ID engonda asigi juice kari na seminado mayamda share tawjarake doi manada su ujarake mayamda ko asise aina tungdon mana nim mana ade khongnang gi mana adegi podina adegi fadigom leire ko ado yanghang atekpa aduga akogi palak palakanya jang sana bado adegi kobi maning tabi beetroot aina ko lai ko dusu yauri ado mayam asisina yam thokte ba ise ko ado mayam dusu yengan jarake asise koina pu khangingai da thakpa yamna faba akogi cancer da gisu ngang thokpa ngamba asise aina video mada yenga tawjabani mayam dusu aina khangbodo share tawjarake aina ko mayam ada pu khangingai da angang su thakpa jai ahan su thakpa jai loina thakpa jai ko mayam asu try tawraga yengjabani Takcharake aina yamna kana yena hai ko magi mana masing se akoina tangai chabi mana haibado adugi mana su yauri tangai chabi mana do adugi mana su yauri adugi mana dudi ai di thiba phangdre aduna ai adu yaudre do mana masing do ai ucharake ai takai grabani na pot to hojik laitre do alai bakra do ucharake mana masing do kari pot no do mayamda mayam yengmina aina hidak to semna loigre bako siga leire pungton gi mana mathangda video do phajana oina namjarake pot to machan churaga ko ai se han boina demo chabani ado do pungton mana leire siga si pungton mana ni ado asina nimgi mana ni ko do aina khongnang gi mana do jawgre khongnang mana do ahumari ka khongnang mana leire siga si khongnang mana ni ko mayam to pana jauri podina jauri nusidak miteiromda aduga yanghang yauri fadigom yauri aduga koi tangai chabi hagiba manado adu yauri ko ajumda phangba laina phangba koi gi mana masing ayurvedic ki ne ba ko angang singda so pukhangi da thakpa aduga gi ahansing du thakpa jai loina thakpa jai ko mayam no hapta amda amuktani ko tha makhayam da ahum laktani thoktoy se magi mana masing ni tigi nate mana masing je machan se loina suraga matungda fridge ta hapchan biro aduga mana masing da suraga tobiwa ba yamna kanaba thaina ngaida akogi season na pangatani ado mayam ai somtang try tawraga jengjage na asigi ai se machan sudri do ai se ngasi han boina itha ani aduga angang singda kona machan je phajana suraga ai pitakani to angang si se akogi puktana ba di ko puktal sargumba tawba cancer gumba dagi ngakthokpa ngamba ko asi yamna kanaba hidak mana masing ama oirame ado mayam jumda loina sungba ka se phangba pot ngatani aba pungdon mana ka se jum jungle li oina hauna lairabani nim mana aduga hariba posang machan je ko 35 subani ado phajana akogi simaina juice semaga phajana sumdokpiraga cup amagumba glass khangai gumba thakpada yamna kanaba akogi mana masing makhal amani mayam do aisu mathangdadi phajana machanje suraga yanganjarake ado ngasigi de aina takhairurabani na potche machanju uba phangdre ko mayam next video da mu unarasi mayam yengbiriba chinaw mayam singna like share amadi subscribe tobiramu yam doi thakpasu mayam do honjarake thakpase khabase aisu dum chagali pangbani do jamna khaba khangde potai am tangdi thakna try tawge ko asi jamdi jamde dungna ukhangi da chikau hangi da thaktoni ko mayam oi ma khab na dei no ne da kai se hau bom ta jaw dai chumda ni ko mayam sana chemba khangde marketing dei lau ba khangde khaye mayam kharasu mayam do sangda yamna koi anaba makal ano balagi ngakthokpa ngamba ngai na mayam thakna lo thoge mayam ijanu pina su ani rak thakare adu video na maude khabna lo nai ase wana di machan se yam wana phangmani na ko sinadi makandadi aduna ise pamu ya balang du pase khara su thujan da yam thauranu ai thakpa lo salaga oi ba oh oning ni thakpa ngam je oi ma
ꯑꯣꯗꯦ ꯑꯣꯗꯦ ꯇꯧꯏ ꯃꯌꯥꯝ ꯑꯍꯥꯟꯕ ꯊꯛꯄꯅꯤꯅꯀꯣ ꯃꯊꯪꯗꯗꯤ ꯊꯛꯑ ꯐꯔꯛꯑꯅꯤ ꯑꯗꯣ ꯊꯥ ꯃꯈꯥ ꯑꯃꯗ 3ꯂꯛꯇ ꯅꯨꯡꯗꯥꯡ ꯊꯛꯄ ꯌꯥꯗꯦ ꯑꯣꯏꯃ ꯀꯩꯅꯣꯝ ꯇꯧꯏꯕꯣ ꯑꯁꯤ ꯊꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝꯒꯨꯝꯕ ꯖꯦꯔꯨꯝꯒꯨꯝꯕ ꯑꯗꯒꯤ ꯁꯪꯒꯣꯝ ꯑꯐꯝꯕꯒꯨꯝꯕꯁꯨ ꯆꯥꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯊꯛꯈꯤꯕ ꯍꯤꯗꯥꯛꯁꯦ ꯃꯥꯒꯤ ꯁꯤꯗ ꯍꯥꯏꯗꯤ ꯄꯥꯜꯂꯣꯏꯕ ꯃꯁꯥꯗ ꯀꯥꯟꯅꯕ ꯐꯪꯉꯣꯏꯕꯀꯣ ꯑꯗꯨ ꯍꯥꯏꯖꯕꯅꯤ ꯃꯌꯥꯝꯗ ꯃꯌꯥꯝꯁꯨ ꯑꯝꯇ